Kaksin Assembly Constituency ki MLA Mayang Lambam Rameshona mahaki Assembly Constituency ki lambi sing leptana paver block technology sijinnaduna samlakpagi makha chatharakpa oina ngasi Kaksin Mayai Lekai Multipurpose Community Hall maning parengi lambi ngasidagi paver block technology sijinnaduna semba houkhre ngasi lambi semba houbaduda MLA Mayang Lambam Rameshona masamaksu hakthengna laktuna yangshinki lambi semba dugu mari lainana MLA Mayang Lambam Rameshona Fongdorok pada handak nauna siyam kiba Manipur lenga kilusing Chief Minister Yumnam Khemchana Manipur ki constituency singda lambi siyam na bagidamak lupa crore mga thadar kiba shanpham dagi ahan boina ngasi ki lambi asi siyam ba hobani ngasi siyam ba horiba lambi asi feet 13 pakpa aduga meter 250 rom sang ba lambi ni makhata na constituency asige samhodriba lambi sing crore manga ki project asigi makhada mathang shamlak lagani lambi ayambadi paver block technology sijinnaduna thagani adubu asangba lambi kharadi machine sijinnaduna black topping tawgani hana assembly constituency asigi sem ki lambi sing amadi housing makhata na semlak aba lambi sing asi sahi taradi soidana chatkani haibagi thazaba miyam da piri loinana miyam da thaknaba afaba ising pinaba Hargar Jal Scheme gi Amrit 2 gi makhada houzik pipe sing ayamba tingba loi shilakle loinana miyam da hena khudong chana bagi damak tongan ba mafam sing da overhead water tanks sing shana basu thabak paikhatpa hore erengban palel shora da su PMGSY gi makhada lam sing samlak kadori loinana Government of India ki CRIF ki makhada lupa crore taret ki project amasu CM na ayaba PB duna submit tawkhre election laktungai da Manipur ki amadi Kaksin Assembly constituency da maximum development work ta hoba haibase laingak asige amadi aigi pandamni miyam gi yaifana ba afaba thabak sing matam sangna kuina tawjage miyam na su matam sangna miyam gi seba tawhanbi haina appeal tawrakle asi feet taraga taruk pakani anda sangbasi meter 250 yoge tawi asumaina Kaksin kendra gi manungda hana mamangi term da amadi hanaki term president rule laina thakiba paring mayam dugi matungda amuk anak karor mangagi lambi Kaksin kendra gi manungda semagani ayambana paver block oina thagani adu yamna sangba lambi meter satruk sartet yoba lambi di paver block na thabda viable oidabani na madu machine na black topping oina hoji Kaksin lamkhai dagi koi mai lambi gi chingai ba sumaina machine na chinga koi thagani tawbudadi black topping oiraga su paver block oiraga su yamdrabada sahi tarit tagi na tara chapagi mongdani koina thagadorsi aduna khulaksu oibani na gari achawosu thoina satabani masi yamdrabada sahi tara di loina sakani na ai haijage